ꯃꯇꯣꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯕꯁꯨ ꯃꯉꯣꯟꯗꯅꯤ ꯊꯥꯖꯔꯨꯗꯕꯅ ꯇꯨꯡꯂꯣꯝ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯉꯛ ꯂꯩꯁꯤꯜꯂꯛꯂꯒ ꯑꯃꯨꯛ ꯇꯥꯝꯅꯥꯗ ꯌꯦꯡꯂꯛꯄꯗ ꯇꯥꯝꯅꯥꯅ ꯏꯀꯥꯛ ꯀꯥꯛꯅ ꯅꯪꯉꯣꯟꯗꯅꯤ ꯑꯩ ꯍꯥꯏꯁꯦ ꯃꯉꯣꯟꯗꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗ ꯑꯃꯨꯛ ꯌꯦꯡꯖꯩ ꯃꯈꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯂꯦ ꯐꯤ ꯈꯣꯡꯎ ꯋꯥꯏꯠ ꯑꯃꯒ ꯖꯤꯟꯁ ꯑꯃꯒ ꯇꯤ ꯁꯔꯠ ꯑꯃꯒꯅꯤ ꯇꯤ ꯁꯔꯠꯇꯨ ꯇꯛꯁꯨ ꯇꯧꯖꯩ ꯃꯇꯣꯝꯇ ꯈꯟꯖꯩ ꯗ꯭ꯔꯥꯏꯚꯔꯅꯕꯨ ꯀꯣꯠꯁꯨ ꯇꯥꯏ ꯁꯦꯠꯂꯣ ꯍꯥꯏꯔ ꯈꯪꯗꯦꯅꯦ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤ ꯂꯥꯛꯑꯅꯨ ꯁꯥꯎꯗꯨꯅ ꯇꯥꯝꯅꯥ ꯃꯉꯣꯟꯗ ꯁꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯂꯤ ꯖꯣꯔꯁꯨ ꯃꯉꯣꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯄꯥꯝꯕ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯗ ꯁꯣꯔꯤ ꯃꯦꯗꯥꯝ ꯂꯩꯁꯥꯕꯤ ꯌꯥꯎꯔꯝꯃꯗꯤ ꯑꯩꯉꯣꯟꯗ ꯇꯨꯁꯤꯜꯂꯛꯀꯅꯦꯅ ꯁꯨꯝ ꯅꯪꯗꯤ ꯗ꯭ꯔꯥꯏ ꯌꯥꯝ ꯑꯣꯏꯅ ꯈꯔ ꯂꯩꯔꯒ ꯁꯣꯜ ꯌꯥꯝ ꯌꯥꯎꯅ ꯎꯔꯛꯀꯅꯤ ꯏꯀꯪ ꯀꯪꯅ ꯔꯥꯁꯤ ꯌꯥꯎꯗ ꯍꯥꯏꯔꯛꯏ ꯃꯅꯨꯡ ꯆꯪꯉꯒ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯁꯦꯠ ꯑꯞ ꯇꯧꯍꯜꯂꯣ ꯍꯌꯦꯡꯗꯒꯤ ꯑꯦꯇꯦꯟꯗꯦꯟꯠ ꯄꯥꯟꯗꯣꯏꯅꯤ ꯌꯨꯅꯤꯐꯣꯔꯝ ꯃꯦꯅꯔ ꯈꯔꯁꯨ ꯈꯪꯉꯣ ꯐꯨꯗꯤ ꯍꯥꯎꯗꯤ ꯂꯥꯛꯀꯅꯣ ꯅꯁꯥ ꯈꯔ ꯅꯥꯟꯕ ꯇꯝꯃꯨ ꯑꯩꯗꯤ ꯃꯣꯠꯄ ꯌꯥꯗꯦ ꯑꯦꯂꯔꯖꯤ ꯌꯥꯝ ꯇꯧꯏ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯁꯥꯏꯟ ꯍꯥꯞꯄ ꯃꯇꯨꯡ ꯑꯩꯒꯤ ꯔꯨꯝꯗ ꯊꯨꯅ ꯆꯪꯉꯣ ꯆꯪꯃꯤꯟꯅꯕ ꯌꯥꯗꯦ ꯆꯠꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯒꯝ ꯒꯝ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯪꯈꯤ ꯂꯩꯊꯍꯧꯔꯒ ꯂꯩꯍꯧꯔꯦ ꯃꯇꯣꯝꯇꯁꯨ ꯈꯟꯖꯩ ꯃꯥꯏꯔꯨꯝ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯃꯥꯏꯔꯨꯝꯗ ꯆꯪꯉꯛꯑꯣꯏ ꯑꯗꯨꯒ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯅ ꯀꯅꯥꯗ ꯍꯥꯞꯍꯟꯗꯣꯏꯅꯣꯁꯨ ꯍꯥꯏꯔꯝꯗꯦꯅꯦ ꯑꯣꯟꯊꯣꯛꯅ ꯀꯥꯈ꯭ꯔꯦꯗ ꯑꯩꯗꯤ ꯁꯤꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯇꯟꯈ꯭ꯔꯦꯗ ꯏꯍꯦ ꯂꯩꯃꯤꯟꯅꯗꯧ ꯅꯠꯇꯦ ꯒ꯭ꯔꯥꯃꯥꯔ ꯑꯃ ꯏꯁꯣꯏ ꯁꯣꯏꯔꯦ ꯂꯣꯏꯅꯗꯣꯏꯁꯦ ꯍꯥꯏꯕ ꯁꯣꯔꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯄꯒ ꯑꯣꯐꯤꯁ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯩꯔꯤꯗꯨꯗ ꯗꯦꯟꯃꯥꯔꯛꯅ ꯊꯕꯛ ꯂꯥꯛꯂꯒ ꯆꯪꯉꯛꯄꯗꯣ ꯊꯦꯡꯅꯔꯦ ꯃꯗꯨꯁꯨ ꯈꯔ ꯀꯥꯛꯆꯕꯅꯤ ꯌꯥꯔꯗꯤ ꯇꯥꯟꯖꯥ ꯐꯪꯂꯗꯤ ꯉꯥꯡꯂꯒꯦ ꯆꯩꯔꯒꯦ ꯂꯩꯕꯅꯤ ꯅꯤꯌꯣꯝ ꯆꯨꯝꯗ ꯂꯦꯞꯄꯝꯃꯤ ꯂꯝꯕꯤ ꯆꯠꯄꯗ ꯈꯔꯧ ꯊꯥꯡꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯩꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯖꯣꯔꯁꯨ ꯂꯩꯊꯣꯔꯛꯂꯦ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯖꯤꯜꯂꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯩꯁꯦ ꯏꯉꯥꯎ ꯉꯥꯎꯔꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁꯦ ꯀꯥꯏꯗ ꯁꯦꯝꯍꯟꯒꯗꯕꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯍꯪꯉꯣ ꯍꯥꯏꯔꯝꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯃꯊꯧ ꯌꯥꯝ ꯆꯤꯟꯕꯗꯣ ꯉꯥꯏ ꯅꯨꯄꯥꯁꯤꯗꯤ ꯏ ꯐꯖꯅ ꯀꯥꯔꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯃꯇꯧꯁꯤꯡꯁꯤꯗ ꯃꯁꯥꯅ ꯃꯁꯥ ꯆꯥꯎꯖꯅꯤꯡꯕ ꯃꯌꯥꯝꯁꯤꯗ ꯐꯖꯅꯗꯤ ꯏ ꯍꯥꯏꯒꯠꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯛꯏ ꯀꯅꯥ ꯎꯅꯕꯤꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯖꯣꯔꯁꯨ ꯏꯀꯥꯏ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔ ꯑꯅꯧꯕꯅꯤ ꯁ꯭ꯇꯥꯐꯅꯤ ꯃꯦꯗꯥꯝꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁꯦ ꯀꯅꯥꯗ ꯍꯥꯞꯍꯟꯒꯗꯕꯅꯣ ꯈꯨꯔꯥ ꯍꯧꯖꯤꯛ ꯁꯥꯔ ꯑꯃ ꯆꯪꯈꯤꯕꯗꯣ ꯃꯥꯅ ꯍꯥꯞꯇꯣꯏꯅꯤ ꯃꯥꯅ ꯁꯦꯝꯗꯣꯏꯅꯤ ꯃꯥꯅ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯕꯅꯤ ꯉꯁꯤꯒꯤꯗꯤ ꯁꯦꯜꯁ ꯑꯦꯟ ꯁꯥꯔꯚꯤꯁ ꯑꯅꯤꯒꯤ ꯃꯦꯅꯦꯖꯔ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯞꯄꯗ ꯇꯥꯔꯅꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯍꯪꯉꯨ ꯍꯥꯏꯔꯝꯃꯤꯁꯤꯅ ꯀꯩꯒꯤ ꯌꯥꯝ ꯆꯥꯎꯖꯅꯤꯡꯕꯅꯤ ꯏꯕꯨꯡꯉꯣ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯆꯪꯉꯒ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯁꯥꯕꯅꯤ ꯖꯣꯔꯁꯇꯣ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄꯩ ꯗꯥꯎꯅꯤꯍꯦ ꯑꯩꯗꯤ ꯍꯩꯅꯗ ꯃꯆꯤꯟ ꯂꯦꯡꯕ ꯃꯥꯟꯕꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯪꯉꯛꯏ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯅꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯨꯔꯒꯦ ꯆꯪꯁꯤꯜꯂꯛꯂꯦ ꯃꯅꯨꯡꯂꯣꯝꯗ ꯁꯣꯐꯥ ꯁꯦꯠ ꯑꯃ ꯈꯤꯜꯂꯨꯗꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯐꯝꯊꯈꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯕꯗꯨꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤꯅ ꯐꯣꯟ ꯄꯨꯊꯣꯛꯂꯒ ꯄꯪꯃꯦꯠꯇ ꯃꯦꯠꯂꯤ ꯐꯅ ꯀꯨꯏꯅ ꯐꯝꯂꯦ ꯄꯨꯡ 11 ꯇꯥꯔꯝꯗ ꯑꯗꯨꯋꯥꯏꯗ ꯗꯦꯟꯃꯥꯔꯛꯀꯤ ꯔꯨꯝꯗ ꯂꯥꯛꯂꯦ ꯊꯣꯡꯖꯤꯟꯗꯒꯤ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯥꯔ ꯍꯟꯅꯒ ꯌꯦꯡꯕꯤꯔꯛꯇꯦ ꯆꯪꯉꯣ ꯖꯣꯔꯁꯨ ꯂꯣꯡꯒꯥꯒ ꯑꯣꯏꯕꯒ ꯁꯥꯔ ꯍꯦꯛ ꯀꯧꯁꯤꯟꯕꯗꯣ ꯏꯀꯥꯏꯔꯤꯕꯅꯤ ꯈꯧꯇꯛ ꯆꯥꯏ ꯃꯥꯅ ꯌꯥꯝꯅ ꯅꯨꯄꯥꯁꯤꯗꯒꯤ ꯃꯦꯔꯤꯠ ꯇꯥꯕ ꯑꯣꯏꯕꯁꯨ ꯅꯠꯇꯕꯅ ꯏꯀꯥꯏꯖꯩ ꯑꯗꯨꯕꯨ ꯃꯥ ꯃꯦꯔꯤꯠ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯥꯏꯗ ꯊꯦꯠꯄ ꯅꯠꯇꯕꯅꯤꯅ ꯃꯈꯥ ꯊꯥꯕꯗꯨꯗ ꯁꯥꯔ ꯀꯧꯕ ꯇꯥꯔꯝꯃꯤ खरा नोंजबदा तारमी सर बायोमेट्रिक तो अमता हापीबा यागद्रो डेनमार्क तो नोन खलकले हप्ता अमगी मनुंगदा हापकनी हाइदी नंगसे स्टाफ ओइबा याब्रा लेबा याब्रा यादब्रा खंगदबनिना हाप याखिरोय फमोगा हाइबीबा नते लेफलिबनी जोरसु तुमिन्ना ममाई लेरगा अमु थोरकलमी हेक थोरकपगा सिक्युरिटी ना चंगसिलकलगा हाइरे मैडम नमता लाओय माय रूमदा करोम दोइदोइनो रूम सिबो खुरा सिक्युरिटी ना मांग थारगा चटलगा हाइरे तोंगिनर ओ सोमदनी मतुंग इनरकलगा स्टेयर काफम लोमदा लाकले चपलेपगा जोर्स तो अनसिलक्तुना हाइरे सिदा चुमना काखलो अदुगा सेकेंड फ्लोर की राइट साइड लोमदा खितंग चंगसिलगा चेयरमैन थाबदो अदु दोइदोइबा होय खुरा याम नुंगाइजरे
Mathak lomda sumdring ka khalakle right side lomda changsilaklaga leiriba room duda kokok thinduna thongdo khazik hanglaga maga khakta magli silai. May I come in, madam? Tamna so magi table lomdagi thong lomda yinglaga. Yes. Changsilaklaga madamgi table wangmada lepli. Ai ko wibabu. Tamna so makutta pairamba pendo sat thamkhraga nupa duda huchin yingsilaga hanglai. Nang ko base yadra haise. Sum kai chair aduda managando khara nga tharaklaga kaktak na hairei. Ai room da chango hairaga nana kaida leiruima. George su handakti masado thauna khara leirei. Hainadaba kitang de khanganningbana. Welcome yam phasade. Ngasi kak join tokzaba minawa ingondadi yang comfortable oidre madam. Nang yo kena na yumdagi fees lauraga nang ko banati. Do you understand? George so nupi gi oire fanayam di halli. Sokning bana su loirabani. Ikang kangba machin balduda khunnam na thajin chira fau khallabani. Adubu asum saurab hairei. Madam, I am very new here. So you have to tell me all the departments and my job responsibilities. Togodava thaba amata hydrogadi, how can I do my work? Haisar maintain phazana togdawa yam male. Tamna do nga tharambudo non khalaklaga. I agree with your answer, Famo. Finally, madam, you are saying me to take a seat. Thanks a lot. Arrive nati monsanavani sinso na khanglaba George ni. Matang matam chana chana archa phumba marau leiba wahek sijinnaba haikrabani. Nupasigi wahina nupisi kitang de sakfam change tawani. Nupasisu phamtharakpaga hairei. Formal oiba uniform leitabra. Driver nabu kayam fazaba setlo haino. Tamna so wahaiduda honglama maithongdo hana phibamda pop takre. Nangse aiga loinaraga chatkadaba misakni. Driver hairina nang gari thori thakni mi haibanati. DC officer do magi driver duna haiba waga magi office ki staff na hairakpa waga lumsinba thazaba driver duna helakani. Aina haise baptai ko. Aduga amana aidi thamoi singba mi pame. Aigi company sida housekeeping oigera security oigera uniform gi manner ngakne chataba yaroi. Uniform pidoiro madam. Nang kari oidana satlawni uniform pidoino. Hapta amagi matungda pini. Mapanda ngairo ai handorabani drop toromo. Hoi madam. Haugatuna thorakle thongi wang heklan thorakpaga mayado chiklap soli. Kreng kreng lawi. Nga fasna tawraga thongbada thomgi mahot laingoi thakpdongai sakna marolam phajariba. Murum solaga thoraklaga hanagi famfamduda kumtharaklaga famkre. Hek famthabaga kisorgi ko laksilai. Nanghoroi matagum wai khara haining yam thuna paikhatlaga nakongda thammi. Hello ga hairak chungida man oina hainadaba singdo haitharakle. Pele da ko kamdauge nga kano. Welcome na fazadriba sakna marolama kiengiba. Chawzaning mama ya maraksida champut aibu thajanmi base. Kari karamba pendabu bolege khangde. First day of my work ta mi hatning me matang yori. Hane sinfamdu leiramandi miting chumde haizalaga kindorza nama pizaram dongni. Nang na kayam paradana mi usithari bano. Nang William Hazlitt ki lesson on the conduct of life to kalaga tamak pro class 12 ta ha. Ayam hainade me mamo. Hainara sulayo. Yam nongna inaw nongna dudagi nasagi career semo. Everything will teach you a lesson. Haidu nang ningsingo. Hainara su haino pamdrasu pamo. Nusidrasu nusiyu haisibo kaino. Nupi rep tawuraga lona namdana dandi pisan badongai. Kabi ibungo nangi saitya do hayeng nupida saithana bathamo. Hozikina thabak kanno wano. Ai thabak yami thamjare ko. Hairanga mamak nupa na wa makhata ba nangjinge satlawna thamkre. Aduga mangolda famliba macheda mo onsilai. Kumhai yengba nungai dore. Ise thabak namdana thawko. Masi sum tankidana kattan mapi ondorabani. Asuk yamne smart oi sajaba aigi imakse. Kaisu nataba maram khara khaksida kattan hek onkida. Adubu ise phumlaga thamliba masagi strong personality. Masi fudok handaba yadabani. Khangdre da kisor aigi laibakse aphabadi oidrabani.
Nabaidu tang leizaramabadi aina wariba phungba khajik faramgadabani sel nungi awatpadi leite haibabu ai mathai am saida isegi kari watlandana adumai khalino aina faigak faina puri sidi nasanupa samu muk chawba sathiba amasu leiraga adumai na khanba hongna deda mana tawri sidi yani khangdana tawsinaribani aina haise thajau ise nupina mirai birena katalai oliba ichasina hayeng maula adi kamaina tawdoino khangdre chakhum sibo maningam ta tapthoga haphaubana phadoribra khangdi tongan sananaba iche adumai khanjiladi kamai tawdoriba aikhoi bungo yam manba wakhal amasu yauri iche dasu achara do prok heksakna icha se thabak tatlena hekta hondo amine isagi kari watana hondok lamibano ahenba pambido son tharinge matam sida khitang mahakna thauna oibigadro khallubani atongbada lepi hek oiramida kadai de nu pi dubo mamini kari kawe haibano mada duk yamna nushiruriduna ho suru kawi haibani asengba mamingna surmila aduda mayamna suru kawnei hai somdana suru kaurakpanuda chapleplaga kanana koithi thirami miga chinmaga kaithel manungninda mamit koilei leiraga unnabu honnai mamaidadi manaklomda changsilakliba nupado ubada nokmi tawrakle mana hek yoksilakpaga haima aya yam thazadi rikina kai satluiba nangde atomta nang malena kauragadi yengagena kauri yengini dadadi kai satluino kaithel manungsida imana sem komla khara leiro ona changubani nangbu handa college last exam piri natro piri lo nangisu hai khara leimige surudo mamai khajingang silai yani dada leirano nungai teda kitang legese yamna natraso laone asumna changmi daraklaga kaithel dagi sem komla angur tangkhai leirami aduga suruda tangkhai ama piraga mana tangkhai ama pairaga amuk thokminarakle thinbiramage ko yarni ikai duna yare haizilakpani thinbibadi pamli potni line da lawana bani lao dada thinbirage asumna parking lom da lakminaraga gari da suruso kakhadalle masu kakhalaklaga thauba hore wari suma kha chathai baba ge operation di tawdoraba hayeng tare akhoi di mirol ga leitamaga yang ware da suru adudi mawa makok pusilodana Ricky do nokmi khalli mani imana sune maupuro na khang ngamdramani nupi leitabada ngairaba is thazadida saksu phasai matik sachai irang di khazik wangna bana ikai na mani anisi wari sana duna surubu thinbirakle surubu asumna thinbiram laga gari mamai leirakle hospital om da lakle gari khamlam laga mapana leiriba dom da lai chumjing sangjarak pani wartugi hek thongsil doda tamna na kauri oi Ricky so change torambadagi nakalda yelom da lai thorak pani tamna na nokmi manak changsilak padoda noksili mahakso manak yorak pada nandi sida ke dormi ba tamna do khra sauraga hai bisko kyam lege yengo Ricky makhut na mana pocket ta haifet maruraga chumda mo hairi silence oi leiramani baba nai haibado sumlakpani ai heira se piramge imada aduga thorake ai so na bahang bala ini unagi ha lo changrase punna changminarakle mama so mapagi manak phamlammi akiba leitaba tamnasi Ricky gi ahalaman singi mamangdadi maisonmi onmani Ricky manak naksina so lepi ikai magi mana thokpa yung manungda panglei de leisabana karamba tanjada kari karamba phibamdana kari tawgani khangdamana anaba hangba laklaso anabana chanaba kari supurakte Ricky gi mama da so anaba gi maramda wari keso saratre linthoin oina hangi bema nangla ira tamnasdi linthoina bema kaina kauzabado yamna so nungshizei apokpa mamagum nushibani hoima Rikina
Ima se thamjilo hei leirabani babadi tungkiba kyam kuire Linthoina Hausikta tungkibada ngairibani haudo urano tumjarasano Doctor na so ngahak pothaw haidana hairakbani Ricky do tamna da leisilakla gairei Kona operation loiranga amu unaroko Mama da mo ansilaga nomi hairei Tu babagi anaba hangmula ini magi se babagi sel awat paso mangonde puri ni ima Linthoido kaya nokningde adobu machana pagi mai yenglaga amadi mateng phangbada sasinarei Noi leibagine napa sing asidi hingdorabani do Isagi lamandi imana noma soidana singanida Tamnana Yayada singdraso Frida oina ainagi pibani singaktrasu yaranida Itap tapna wangang ba kaya hitamaga wahaido kaya khoithumdabana Linthoido khasik sauningi mi usitaboy oina ovana kharasu ikai Ricky so mamana lana khankini pakhatchai aduna tamna bu thuna puthoknaba honaragle Lao imagi su cha leiruge nangi su treat ama tawbige babagi help tawbibe Hairaga mang thaduna thoroo haina ingi tawi mangakna tamna su chalugi ga hairamdre adum thorakle Khara kakcharasu price street ki mi oibana kaisu hairamdabani Canteen dagi achapot chaminaraga themduna Ricky na tamna bu thadokre mamagi manakta amu changai leirakpa chaga chana magado mama da piraga Seima Linthoido isaw saw naire Asiga pungano haibase nang yade ne Yam fabani ima noina lana uwi du kaygino Hai wagang sangang na marol ama phajajiba maong matong na marol ama ima hina deko mai sana de sana thopi oirasune pamdre haisini aina Ricky do nokmi mapagi bet machida phamtharai adoga mama do onsilai As akhoi ma sidiba kamai ngangna ne Tina baloina base yana braba Asiga tina rambaini ko mama na operation thuna tawba ngamdoise Mama na sum sawbaduda wa hongdorakle ngasai suruga thengnamagi wari do lirakle Adubure ima ngasai suru thengnei magi haiso khara leibirambani adoga mayum fau drop tawbirame aina ne imana mau pami haina so mau thirani so hairambani Linthoido momon tawrakle Sida kok pusin birakpa yadro nangbo aina ne somda napagi hospital da dum leire moidaga chatpa sangdre marak da lao so hairamu yadro imana oninga kok aina lawira loirabadu madugi lai hori do loina do saruk suru loinau ai sialunga amata pamsade aphabi wangang sangang la kimi chenbi pami ko madugi nupidunaga yungi mau oiradine maula e kaina nungai famga laido bunate o khongna kapaga lendoribani nupisa amata tinabasi yadabasinga khoi masuna marol ama khudangari duda amuk yengi thangatuna yenglaga hairei pungsde hum ta dorena doctor do pung ahum de yorkani haibani labre yumki cha do thakto moima hairam laga thoraktuna doctor gi room da mu chatkhre Numidangi matamni mafi marol do iron kan da taklammi mama na tawgi haibaga yaba pot nate mama duna iron namli dugi table manakta leplaga ima takpigi mi hanu vinoi takpanaga oiba yaba nate iron mami namdana tahandoribani ado iragana chahana chathoga ta odana nangi iron se bangi bungo sak to odi suninga roi tumninga ne duini ngasai gari chamu magi wabaga chakti aini imade lama potnida adudi chakse hana chare se minangbo hoibe ima noidora ke dorange machana pagi phamung machiduda amuk changsin khraga makhong yan thaduna family machana pana hayeng set kadaba firol iron namido ngairammi jor supurit ahum do nanna iron namlaga hanger da fachana yansinlaga upuda hapkre suchung muthatlaga iron do ngak ihanaba yumkhatuna thammi mama do onsilaklaga chawras loi mai bema achara so hagolaga thokminarakle chakhum machaduda punna chak saminaba changai dining table machaduda thiduna chawumna uplaga thamliba chakto hangdokle
George Besan na makut sing na hamdok laga tawel du da taithoklam changsilak laga phamtharakle ensang du da ying laga sidi sareng sangtrik sang manina Acharan do noi pat ki sareng na nang na tolo phangaga charo sina bu hawani da yam toine ni chagum se san na mu kai tan tanarak Somdana chana chana zoina machana pida hangai kamai toroba isagi driver dubo as kainom di tawrida huttana singba ma aduna trangana sono hechindana chuba ma anisida di leire masakti yam chamba male photo ka po pabung su yengningi as pabung chak se chade be hor kharo makhaga tajarudre machana pigi sauda chak to tumina chakre ko likna tilona loishi lauraga tamna di famun changakle kangkhal ga thade kakhatuna tummi masado karingumba amana ipha phajin magum lummi chayet nei maning tamde jorsina khwai tagi hainadaba mahakna magi driver oibasina oira male mahaki masasi wai sangjadriba karamba numitta kari nubitta thabak tokini khanmada warakle Fuk hogolaklaga bathroom da mamai mamitto tathokluri night cream do taire mamai da mask amaptri laga phamung da mo kakhalakle Ricky da text ama thajili tumlaba Ricky do reply da tumre da hospital da leire imali tumkre aidi tumdriba hospital da li do hainabra aidi mogi manam do hainande ngasai su kaya wana khangkre kari nungi la obono do khalle Ricky do noi aida lakano haidra adoiso lakningi ado farese haying sungan nagot kani operation do ayungan ta tong ni hai ai tumage ko hi good night Ricky reply yeng na ngak sumipi Instagram da ngak changmani tumning lakla male phone ma nakanda thamkhraga tumthakre ayuk ni Asarana tum hogolakpada machanupana sumangdo wai situna leirammi thajadra male makhut anina mamitto noiragi yenglai urura male George na asum nairi kari mit yangni ma mawono vi oina urabo adogi manglan dumadi mangbiru nuko nasa nupi ga loi khirab jani kana ongdar agenang bo wathi ngang do saruk changalo thabak chatlamda thwa tu chabatale sumang wai ga se taibiramage Iruluzaraga doctor thanbiro ima ima sai tharurage hairam laga manung changkhre wai sitlam manupa do so murum soli khangne hausi office ki staff mayam do huru leiraga longda loi tahange jor sai post chinkan bi charoi do yausila di vera ni soi kani se